Eikhoigi inak khullaba Nat Amadi Chatnabi Ngaktuna Amadi yokkhattuna Thamnaba Ngasigi Meerol na Hotnaba Yamnamak Mathou Tai haina Wangkhei AC MLA Thangjam Arunkumar phongdokkhre. Wafam ase saihek saireng saipal samgat lop saipal di taraga nipan suba mapok kumon thawram ka loinana chahi sigi saireng ba award lanthokpagi thawram na mahakna phongdokhibani. Manipur Press Club ke Loktak Hall da pangtokhiba thawram aduda MLA Thangjam Arunkumar na hai Eikhoigi isai amat taba matamda isai adu sakliba sai shakpa adu khakta ningsingi isai adubu saireng liba amadi sairang liba sing adude ningsing nate adubu isai amada yamna maru oiriba ase saireng ba amadi sairang ba singni saireng ba singbo saipal na ikai kumna buliba ase thagat ngai ne matam amada Eikhoigi ahal laban singna ibe isai mayeka haujaki matamda iriba isai mayeka chawna khenare Mamangai matamda iramba isai singde punai asida apapa paujal piba isai sing oirame adobo haujek madugi machat adu mangkhibagum tawde maram asina hawrakliba sairengba singna punai asida paujal piba yaba amade ningthiba isai sing ihaninge Manipuri loan ase malimgi ariba loan singi manungda chanba loan amane loan asigi magun ase munna khangduna Government of India na loan ase nipan suba schedule chalibane Ima loan ase hena chawkhatnaba atopa loan ngangbagi mahutta ima loan ase yariba makai ngangba mathau tai Eikhoigi ipa ipu singna thambiramba inak khullaba Nat Amadi Chatnabi Ngasigi Meerol na Ngaktuna Thamnaba Hotnaba Mathou Tai haina mahakna maka takhe Lejaramba art and culture gi natra hoi Chatnabi loan li loina custom gi hoiba customary hoiba mayam je ko ngasi jo ngak sen na lei si masi puki darkar lei to hoi di history lei jabani koi phajaba tu mumba na Chatnabi ko nabi mayam lei masi mayam je koi phajana ngak sen na thamba so koi punam ki tangai pade sigumba thoram chingbi rakpa sakpal na koi ge iba ibi singda recognition pi na ko tana tawli basi yam thagat ningai ni ai so ai Saitam atau kedua ini namjawa mate ini namjawa saya namjare kesu saya pagi dalam tak isu namjawa ya apa tolong beli mak namjawa lagi tolong namjawa ke kadang nasi ke wadi sehingga lagi market lagi mengai jawa phongdokkhre amasung nasi ke saya pagi foundation lagi iru nana yang kahna saya pagi lagi buat tunggu lagi tu buat tahu tolong kaya ada curang canggih dana hen mai papa hen papa tu umba bagi Samstana mo wedana laiba Eikhoigi da piba contribution Manipur matam isai ko sakan no na da acho to ta pibi jawa I BBC ru punung to ko bidana ko be recognition bidana to se hen mai pa po I wa Eikhoigi iram tambu nungsi base Eikhoina karam mongda khoina Eikhoigi iram dam nungsi ba ki hai base masi Eikhoigi laibam pung khuding baksidai loina bak contribute tawnan ba loina bak tan tawnan ba mase Eikhoigi panamak te loina bak phawi Kanamba kujuk lai hai sing basingna mang than song sing na kujuk lai hai sing madu gut payai kanamba sing na makoi I bagi lamda hai sing basingna ai bo in puthokna akoi gi ai ba dana maram horaga malem sin thungna akoi gi lebam si bagi masak si gut payai Manipur kan na gi damakta anam mong na makoi na contribute tawri samaina akoi yamna pangal thungna namjadra gasu akoi isai ibram da chaksin jariba koi ni nachim di amjadaba me kharasina koi iramdam ase kayam nuksi bagi haibasi masi akoi na iriba wahi kharsidam na isai me kharadam asina akoi na masi phongdokba ase masi yammaru oibani Ngasigi thawram aduda jahi sigi saireng ba English nganishumna kulhumdoi amade jahi sigi saireng ba English nganishumna kunmadi ge awat mathang sina sangnai raba saireng ba Nandalan Roy Amade Saireng Be Mayang Nambam Sumatida Lanthokhe Thawram aduda Wangkhei AC MLA Thangjam Arunkumar Saipal gi President Athokpam Kholchandra Infal East JP Hanagi Upa Adhyaksha Khetri Taba Angel Children Hospital and Vaccination Center gi Managing Director Dr. Yaikhomba Taurem Amade Social Activist Kidan Yendre Bamna Mathang Sina Chief Guest President Amade Guest of Honor Oina Saruk Yakhe